अहानबदा मरोइबा पाउसिंग पिजरी इम्फाल सिटी की मनुंगी मरुओइबा लंबी सिंदा पैदुना लेरिबा फत्ता हाउदी सिंदगी थोरकपा अपुम असागी मनमना मियोइबगे हक्सांगदा सोहलकद्रा हाइबगे चिंगनबा लेरे पुवारीगा सागोनरबा खोंगनांग अनि कारकी खोंगनांग पाम्बी लेंगाकना चावखत थौरांगी मिंगदा यानथोखरबा मतुंग मणिपुरगी निंगथौ लैसेंबा सना जावबना मफम अदुमक्तदा सना खोंगनांग पाम्बी अनि थाखरे इम्फाल वेस्ट डिस्ट्रिक्ट पुलिस ना नियम की वांगमदा मखोल होबा साइलेंसर पानसिनबा गाड़ी मसासिंग फागतपा हौखिबगा लोइनना साइलेंसर सिंग लौथोखनख्रे अमदी स्टेट असगे अमत्ता ngairaba iroi sembada leiriba zoological garden hena pakthok takthoknanaba lengaki akhanaba mityang mathau tari खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मित्यang ताबिरिबा सिंगबु बिटियापति म्यांग नबमना ताराम ओक्चरी हौजिक पाउ मचा खाइना पिजरी इम्फाल सिटी मनुंगदा लेरिबा लंबी सिंग असि दुकान फमलिबा अमदी लंबी की मनाक्ता लेरिबा मियोय सिंगी फत्ता हाउदी अमोट अकाई लंगथोकफम ओइसिलकपना ngasiदी लंबी चटलिबा मियाम नातोन मेनरे मसिमकना सिटी मनुंग असि लैना कया पोलकपा याबगी अकीबा लेरे हिरम असिदा टॉम टीवी की अखनबा पाउदम अमा लू हेनबा हाइबसिना मपुगी खुयात तुसिनबनी हाइनरिबनी अदुबु मसिगी ओना तैनबदा लंबीदा चटलिबा अमदी अकोइबदा लेरिबा मियामना अमोट अकाई क्या लथोपना इम्फाल की मरोइबा लंबीसिंग हाइबदी रिम्स दगे लंफेल सुपरमार्केट मणिपुर लेजिस्लेटिव असेंबली दगे खुयाथोंग फाउदना लाक्लिबा खरंबन कैथेल की लंबी परिंग क्वाकैथेल बाजार दगे इम्फाल इंटरनेशनल एयरपोर्ट की लंबी परिंग सिंजमई दगे मणिपुर यूनिवर्सिटी की लंबी परिंग सगोलबन दगे जरी पार्किंग की लंबी परिंग न्यू सेकोन दगे पैलेस कंपाउंड अमदी कोंगबो बाजार फाउबगी लंबी परिंग असि न्यू सेकोन दगे पैलेस कंपाउंड अमदी कोंगबो बाजार फाउबगी लंबी परिंग असि ngasiदी अपुम असा मयामना मियामदा हक्सांग सोनिंगाई ओइरे हिरम असिगी मतंगदा मणिपुर लेंगा के डायरेक्टरेट ऑफ हेल्थ सर्विसेज मणिपुर के एडिशनल डायरेक्टर डॉक्टर खैरोम ससिगा अखनना उनबा अमदा लंबी की नाकलदा मतम कुइना फता होगी सिंग पैदुना लैबदगे थोलकलिबा अपुम असागी मनम असिना मियोइबगी हक्सांगदा लैना लायों कया पोखनपा याय लोइनना नोंजु था मतमदा फता होगी सिंग असिदगी सुम थरकपा मसुमना पुखरी तुरेलना चिंगबदा तासिलक्तुना डायरिया डायसेंट्री ट्यूबरकुलोसिस न्यूमोनिया अमदी कैंसर न सिंगबा लैना कया पोलकपा याबगे चिंगननिंगाई लै मसिगिसु मथक्ता फता होगी हाइबसिमक्तबु तिनकांग कयागी याकाबुंग ओइरिबनी मसिना मरम ओइरगा डेंगी मलेरिया अमदी कोलेरा न चिंगबा लैना कयासु संदोरकनबगे असौबा मरम अमसु ओइरिबनी हाइखि It's a failure of the civic government and the Loina Praja Soibini. Maramatuna high blessing si Yangaga, civic government, Magi policy, review to be Pachangi. A quick Hundukutar, Lekai Makum Zaba, Makalaga, Makum Kuselaga, Matam Karagi, temporary sit will be Yaiva. I quatum Tambibi Yai, and then I know Praja Santa Hining Budi, Praja Quinosu government. Just worry about a son was seeing a guy quick citation from Jana, I yumda from a mock set Kanduoga from Jana Tamedana, a concuption biba, we see Hogdong Chang and a Ziendanaba Tambiba, and they gave make Matai Changdanaba, Tangai Patanakai, but Saibea, Lengoibu, or Su Utkum, or Su Section Miraga, Tambiba, Madana Mahazuki, should pay ye, so mine tokana. Praja koi nasu 50% contribute to bio government nasu koi na ngasi khana noi na hambi bo lak ta nai na haijeri se tabira ka yamna mam paisa yamna tingda bo mawong ta matam khara kari to ko ya ke haipsi ai sing government ki site thork ta na koi leba koi gi city si sokot po si haining nakala moromda lambi da chathok chasin tawriba mioi kya ga unaba amada lambi da fata hogdi kya hundokliba asi मरी लेनब लोशंगना यंगसिल हनिंगबगे अपांबा क्यासु फोंदोंनरखे इल सम्मगा चटपदबो महिक मतंग चोंगझलअद्रा यामना नुंगाइतना अखोई चटपबो नातोन खुमजलगा चटनिंगेबा
Sagomal, Uripoglu, everything like this. Ada Suez project nena lamding da lady port se. Matam sana go mena sembi ra copy ragati sigi problem de toy. Mam di misu lambi sembi you, copy you, hairi. Adu matam sana moi lambi semje de. Adege khabar da chinda di pajani e. Chairak asida Imphal Municipal Corporation ki Commissioner Kyam Chandra Kumar na Mahut Department ki makhada hojik lamdeng da leiriba solid waste management plan asi haukiba sahi lising ani taranipan gi October thadage mathau lepkhibana leiriba fata hodi sing asi langthokpam leitri mafam asida maikai adom gi miyamna iram nala lambi amadi sekpal khabiyo haina taliba dabi sing lengakna mapung fana paikhatabana thingjin khibani Maram aduna city manungda leiriba amot akai kya asi sengdokpa lauthokpa yanaba athuba matamda yasinaba ama puraktuna miyamna amadi IMC na thengnariba awaba asi kokhanbiyo haina lainga ke pungning singsilakle ado karingba purakta taragadi ekhogidi tangai pedana amot pasingji langthokpam leitabnina matam gradi praja singi su bazar gi market area and then residential area singsi amot pasi lauthokpa yadabagi phibumda ngasi nomuni di amu kara koi problem kara di dum lei du male eng kan da adubo marak sida ene kan bada akoi housing su yam kana buri thiri ko ju temporary dam site to wiya ba temporary one tha da wiya ba phom de ko yam kan thiri bi ko hoi housing le di situation sida akoi su yam kan hona dab de nate government su yam kan honari adugo sig marak sida akoi su to wiya ba thabak to jige du praja sing su asai hariba amot pasing do matam gradi ngasai koi gi IMC gi somna ganda koina thengnari ba problem jingji ingbiraga tam gradi ngasai gi kanu to view haina admaina awab do kar khangmin je na appeal to jini maram di kainu da ai koina su hena lokthong ninge ba lokthong ningdi to budu hauju je koina dam side ki kanu si leitabni na adu kaktangi koina problem face to hai tare ko leiriba mapam masi akoi mioi bana sijina ba amot apa yumgi nataga dukan de thorpa garbage mayam se akoi asi mapam sida oina akoi taina pam oina sum leijare haijaning badi mapam masi atopa mapan gi lam gi mi na la ga senga da bra akoi leijare ba mi local da leiriba imung da leiriba mayam akoi sinar ba sida langsan bi mayam se section ga da bra nataga na Imphal Municipal Corporation na masiki thabak si paikha ka dar bhai mayam da haijaning e hojik leijare ba mapam asi makse Imphal Municipal Corporation dagi office dagi kilometer tangkai po phada ma mapam ni mayam nu uram bayai hojing nong rainy season sumung yausala e adugi maram sina sidagi amor pa mayam si ising sina puraga akoi na sinar ba turenda akoi na sinar ba pukri mayam sida amot pa mayam si taisalaga laina si matang hena sagat ka di sangsu yamuang na leijare pharaga di amuka satar si phatraga di mayam khutak ta lepra si habegi wafam se mayam da thamjaningi paudam jariba cameraman rolibin galoina na blessing gang mai thangmai ban Lamdam asigi puwari ga sagon na duna laklakba singmairong gi khongnang ani karakta hana hauramba khongnang lengakna paikhatlakba sakhat thaurangi thabak sing mapung phana pangthokna na ba hotna bada yanthok khraba matung ngasi manipur gi ningthau lai semba chana zawbana ngasi mafam aduda naungna sana khongnang ani thakre naungna sana khongnang ani thakhiba adugi mapung oina thaudang laukhiba ningthau lai semba chana zawbana lengakna lamdam asigi yai phathorang sing paikhalakpa asi thagatningai ni adumoinamak lamdam asigi puwari ga sagonaраklaba mafam sing ngak senduna thamhaningi khongnang anigi mafam asi lauthokhiba matamda lengaki maikaidagi wafam amata hairamba leite tungda horakadaba mirolda mafam asibu khangananabagi pandamda nauna sana khongnang ani asi thabani haiki karak haibadu gi maming ase mangdanaba amasung laibakta awana taraktanaba haidanaba se Manipur government oro honorable chief minister gi magi miyeng makhada aduga sana khonungi miyeng makhada loinamak adu mari lenaba department singa tanaraga ngasi se ko sana khonungna thonom se lai thom pangthok jabani aduna akhoi gi thaja jabada ngasi akhona lai thok tin tok tolaga thajai ba use akhoi miyo ba akhona thabana tena logjai masi akhona singu lai khoyom lai sing ibudo pakhang ba ibudo marjing ek lairi ba singu lai khoyom lai puna mangna thabi ba uni aduna singu lai singna thaba udi hohon biu singu lai khoyom lai gi maida phiruk kumba hohon biganu aduga hariba upal sina hauraktana
फजना माना मसा मरेंग फन हौलकतना अखोगी अदुमाइना लागदी अखोगी लेबाक असे चाहोंग वाहोंग नुवाई याइफबा इंग तपदो पुरकनी हाइबगे थाजबदुदा मसी थरोम असे यामना अखोगी पुंगनिंग दा अखोगी करि हाइनी पुंगनिंग नुसिबा मगा लोइनना थाजबा मगा लोइना पांगतोकजबा थरोम इम्फाल मनुंग नियम की वांगमदा अहोब मखोल सिजिनदुना थौब गाड़ी मचासिंग फागटपगी खोंजक हौख्रे मणिपुर पुलिस ना लखलकपा खोंथांगी सरुक अमा ओइना ngasi इम्फाल वेस्ट डिस्ट्रिक्ट पुलिस की कांगबुना क्वाकैथल टिडिम ग्राउंड मनाक्ता लंबीदा लाकपा अहोब मखोल के साइलेंसर सिजिनबा गाड़ी कुंथ्रागनी थोई फागटकी पुलिस की कांगबु अदुना फागटलबा गाड़ी सिंग अदु थौदुना लाकलिबा मियोय सिंग दा अहोब मखोल के साइलेंसर सिंग अदु लौथोक हनबगा लोइनना मयुम मयुम दा सलहंदुना हाना गाड़ी सिंग दा पालकपा साइलेंसर सिंग नौना सिंदोक हनबगी थबक चथखी मणिपुर की अमत्ता नाइरबा इरोय सेंबदा लैरिबा मणिपुर की जूलॉजिकल गार्डन की असी पाक चाउबगी चांग पिकबना मरम ओइरगा जूदा लैरिबा सा सिंग मनिंग तंबा ngamdri अतै स्टेट सिंगदा लैरिबा जूलॉजिकल गार्डन सिंग थाकता सेमगतनबा होटनबदा लेंगाकना अखन्नबा बियेंग संगबा मथौ तारी हिरमसगी मतंगदा टॉम टीवी की अखन्नबा पाउदम अमा इम्फाल दगी कांगचुप लंबीदा किलोमीटर 8 खक्तमक चटलगा लैरिबा मणिपुर जूलॉजिकल गार्डन असी साइज पिक्चर बसु शेड्यूल 1 अमदि 2 की कैटेगरी दी यावरिबा इंडेंजर स्पीसीज क्या लैबना मरम ओइरगा मीडियम साइज जू अमा ओइना सेंट्रल जू अथॉरिटी CZN मसक खंगबिरे अदुबु इंडेंजर स्पीसीज क्या अमा लैरबसु जू असी ngasi फावबदा इंडिया की मियामना ख्वाइदगी पामनबा जू सिंगी रैंकिंग लिस्ट यावब ngamdri इंगसोक लिसिंग अमगा चमापन हुमुद्रा तरुके अक्टोबर 2 दगी चलाइबा हौकिबा जू असिगी पाक चावबा असे सुमनतगे लम हेक्टर 9.8 खक्तमकनी अदुबु पिकलबसु पिकना जू असिदा लैरिबा स्पेसीज 95 गी मनुंगदा 19 अमदी इंडेंजर ओइरबा स्पेसीज मखल ओइरी ऑफिशियल रिकॉर्ड की मतुंग इना इंग्लिशिंग अनिगा 18 गी जनवरी फावबदा जू असिदा लैरिबा सासिंगी मसिंग असि पुन्ना सहुमगा 39 नि मसिगी मनुंगदा कबोकै योंगमु योंग इकाई टीवी सोम संगाई खरसा नोंगिन वाबा नचिंगबा साकया अमा यावरी जू असी सेंट्रल जू अथॉरिटी CZA की सेंथंग मखादा फॉरेस्ट डिपार्टमेंट चलाइबा जूनी ममांग सही की बजट प्लान दा जू असी की ओइना लुपा करोड़ 1.5 काइथखी अदुबु हंदकी सही की ओइना दी करोड़ 1.3 दा हंथरकपना जू असी की मेंटेनेंस दा असौबा खुदोंग सादबा अमदी ओइररे जू असिना था अमदा चौराकना चांगचत्ता लुपा लिसिंग निफुदगे यांखै फाववा इनकम जनरेट तौबा ngamle इंग लिसिंग अनि 13 की ओइना लुपा लाख 9,2,9,500 सुबना कुनमरी इंग लिसिंग अनि 13 की ओइना लुपा लाख 9,53,9,594 अमदी लिसिंग अनि 19,9,5 की ओइना लुपा लाख 9,19,9,5 सुबना मंगा रेवेन्यू जनरेट तौखी endangered species hai tare ko wildlife protection area sida schedule 1 ga 2 se endangered species haina lawi akhoi gi endangered species se 29 species laibadagi out of the 46 species aduna endangered species masing yambagi zoo se picture so medium size zoo haina central zoo authority sina recognize tawkhre mahakna makha taraduna master plan amagi makhada langol game village singkhong da leiriba sangai second home asisu था खरगी मनुंगदा जूगी खा थंगबदा सेंगबतलिबा अनौबा संगाई होम एनक्लोजर असिदा होंजिलगने मंत्री पुखरीदा सारिबा जूलॉजिकल म्यूजियम असिसु अथुबा मतमदा संगादुना मियामदा येंगबा फंगलगने ब्रीडिंग सीजन दा स्पेसीज सिंगी ओइबा अखनबा थौरंग कया लोखतपगा लोइनना इंडेंजर स्पेसीज सिंगसु ब्रीडिंग तौनबा साइंटिफिक ओइबा थौरंग कया म लोखतलि हाइना महकना हाइखी अखोइगी फॉरेस्ट डिपार्टमेंट की साइट की अखोइगी लम एक्सपांड तौनबा प्रोसेस चथरबनी मसी से हुजी खतंग की वाफम नते खरा कुइरबनी एंड देन रिसेंटली लास्ट ईयर आल्सो अखोइगी एनवायरनमेंट डिपार्टमेंट सेना सोशल इंपैक्ट असेसमेंट तवे जूगा थंगनबा मणिपुर पोलो एसोसिएशन की लम थंगनबा मले मसी 7.35 एकड़ गुम्बा एरिया से एक्सपांड तौनिंगाई की हेक जू की नकन से
si process ama chathaki social impact assessment si shu tawkre public hearing chu tawkre adu moi gi environment gi report se si nga hatang ngai se expansion gi damakti process ti khoi dum chatharabani Manipur ge yumna nariba Assam gi Guwahati Tinyali da leiriba Assam Zoological Garden asigi park sawbo se hectare samaga humudra mangani Manipur Zoological Garden asiga sangdam narubada aikhoi gi state ki zoo asi aduki matik pi loinana landscaping tobasu ngamde Assam gi zoo asimak ki thakta sengot pangamdrabasu Manipur Zoological Garden ge chingkhong da leiriba hectare 3.3 park sawbalam asi loksinduna zoo asibu sengbat labade zoo asi medium size zoo amagi thakta ge hena sawba zoo ama oina sengbat pangamgani lenga ki maikai de gisu hairiba mafam asi zoo asigi saruk ama oina loksinaba khanari haina mahakna haiki Central Zoo Authority na master plan se approve tawi based on that master plan se da leiba se khoi gi leiriba facility loin mak se as per master plan din na chate why because khoi funding pick pagi hai tare so everything in 1 year se loin mak se khoi overhaul to bangam de aduna it depends on the funding also state plan da khoi gi state plan da leiba di majority goes for animal feed and medicine and supplements aduna akhoi gi enclosure anauba saba khotpagi khudong chabdi kya laijade adubu Central Zoo Authority dagi di akhoi chahi khuding annual plan of operation haibasi chahi khuding akhoi submit tawi Central Zoo Authority da adubu moina piba pidabududi Central Authority dagi moigi funding position da laijare haibadi last year di akhoi Central Zoo Authority dagi di amata phangjada khide Nakalamaromda state asigi amakhakta ngairaba zoo asi yaunaba chatleba lambi asi yamna phibam sokna leiri sahi kyagi mamangda thakiba koilas ngasi fawba semjin bidabana kongkut saduna leiba thengnarakhe zoo asi yokhatse hairabadi zoo gi park sawba hengat hanbata natana lambi thongi phibam asisu semjin bage tangai fadaba lei Imphal dagi nongchublomda kilometer 8 khaktamak chatlaga leiba iroisemba haiba mafam asida leiba khoigi Manipur gi amata ngairaba Manipur Zoological Garden picture abasu atai state ta leiba zoological garden singa changdam namda pangnom notana leiri hairiba zoological garden asida endangered species kunma pan yauna punna species nifuga manga leiri sangai gi second home hairiba khoigi langol chingmai rom da leiba second home asisu tha khargi manungda khoigi zoological garden sida shift tawduna sangai singa si somda puraknabagi kanna honari haina khoigi authority gi maike gi khoida takpirakli matau asumna leijaba khara khaktana yanaba Fajanaba Siliba asi yamna thaganingai ni amasung pukning thoganingai ni Imphal dagi su pangthap thaptan leiriba zoo asi bhok lakliba kilometer 8 asi manungda kilometer 5 mukti akhoigi black topping tawi aduga zoo chingkhong dagi changlaklaga akhoigi Central Agricultural University fawbadi akhoi black topping tawraga makhata ba zoo fawba changlakliba lambi asidi akhoigi black topping su tawbidaba haiba tare zoo asi yoksilakpada akhoigi khudong chadaba nongju tha matamda aduki matik awaba mayoknari Paudam Jariba, Sarat Nobam, video journalist Govin Galonina, Tom TV News, Imphal. Motor Vehicle Department ki Henzin Bathongi Mayokta Yaning the Pongdoktona Ya School da Leba More Ben Service ki Kangbu Mathau to Lepkre Gari Pazin ba Amaditiar Kakpagiming da Sel Lauba Leptri Pauba Sidri Pauba Chara Henbagi Kongjang Sangsin Bahokre Nase Ayuktagi Hona Sangsin Kiba Sidri Pauba Chara Henbagi Kongjang Adugi Kongjang Loi Kundrakpam Binod Kumar na Hai Kibada Mamang Chahigi December Thadagi Hauduna Motor Vehicle Department More Ben Service Liba Ben Driver Singdagi Sel Lauba Garigi Che Pazin Banaching Bathabakaya Chataduna Lakpani Karigumba Kanda Tiar Kaktana Sel Lauba Amadi Tati Tawena Taurakpakaya Amsu Yauki Pumnamak Asidagi Kangbangam Laktaduna Ben Driver Singna Kongjang Asisang Silakpani Haiki 2018 gi December dagina hauji phaubo sida motor vehicle sina akoi sida gari thaba akoi na service tawjeba se yamna wahanba yamna kok sikhen ba akoi da yam wahanba gari ji pharaga gari gi manung do yawba se chang khra puhini jak khra puhini nusi ke thadom ni sum tawba akoi sibu Manipur government gi makha da leiba Manipur government gi nagarik am natrabara
नागरिक अमा ओइने हिंगबा ngambagi right to अखोइ पिबिद्रगदि अखोइ हिंगबगी कानद्रे खल्ल कांदा आई मफम जिदे ngaraंगी सारा हेंजबनी गाड़ी अमदगी लुपा लिसिंग अम टीआर का इनेन का नहाने लिसिंग अनि का यावरी लिचमा का यावरी टीआर का कोगी मिंगदा पसासी मयाम लौरे मोइना Karigumba Motor Vehicle Department na Sacharakliba Thong asi toktuna Fazinkiba Garigi se sangsing ngasi phawgi manung da pithoraktrabadi hayengdagi hauna Imphal Mori lambida senba gari pumnamak total shutdown tawragani haina association gi member Yanglem Priyobartana phongdokhi Dagi ngasi phawbu da ngarang dagi ngasi bak tarupasida akoi government gi maikai dagi response karim da phangre phangdaba taragadi akoi na charge to am yauri hayeng haibadi ngasi gi hayeng gi dagi matam katana more tu Imphal bawsi any vehicle khudima shutdown tawjagani akoi na Ngarang Haidokhiba Council na loba chahi asigi oiba class 12 ki parkhya mamang chahi dagi hena mahairoi singna mai pakpa ngamkhibabu Manipur gi Chief Minister N Biren nungai ba phongdokpaga loinana mai paklaba mahairoi sing amadi oja singbu thagatpa phongdorakli mahi oja singna changwangna mai pakna parikya pass tawpagi ngomkhiba asi oja sing amadi mama mapa oibasingna ahenba thaudang lobadagini haina su Chief Minister gi serol aduna thagatpa phongdorakli Punsida mai pakna bagi maru oiba khutlai di strong determination amadi patient ni haibasi handa council na laukiba class 12 parkhya da art stream da ahum suba position tarakrabi Don Bosco Higher Secondary School Senapati gi mahiroi LP Tresina mai paktuna utkre Tresina sangdamnaba asida apunba mak chamnga gi manungda chamri ga kunthani thoi phangduna ahum suba position tarakhibani ngarang numidang Tom TV ga akhanana unaba amada Tresina sel thungi phibam phattabana mahak private tuition tawrakhide mahak sangdamnaba asigi damak nongmada pung manga lairik pakhi mahaki tungi punsida professor ama oiduna mahiroi singbu aphaba lambida lamjing lamtakpa pami haiki This credit should go to everyone. Firstly, I want to thank God for this, for having my dream come true, and I want to thank my mother, my sister, my families, everyone for always supporting me. They have been with me throughout this journey since day one of my class 12. I have the determination to do something great, and they have been supporting me. They have been all throughout me. Whenever I fail in any exam, they encourage me not to be down, and I'm so happy for having had them. I'm really indeed lucky. Then I want to thank my teachers, the school institutions, the school. Our school has the best teachers, I could say, because they have been supporting me so long. Whenever I had any doubt, they are always ready to help me out. Although I'm a shy girl and I don't approach them. And I want to thank my friends, well-wishers, and everyone, friends, everyone. Thank you. Amaromda Tresigi apokpi mama LP Celesiana machana mai paglakpada haraubana henkibana mamitagi pi takiba khangaude sel tungi phibam phattabana private tuition tauhan basungam khide haina paladuna masana mai pakna bagi damak mama amo oibigi mateng pangba amadi mapuda thauni zaki haina phongdorakli haubadigi angang mabode di ta masu tuition piba ngamde haibidi makoi marido dum college chapanina Mabo tuition piba ngamdabagi iswangonda di pray tawe doga mana adum darkar laiba kri laiba so aiso ahing tumdana mabo dum sibadi tawbane adubo ma agi angang na adum tokane haibise ai tajatabane migi angang di lesing adum thenglaga tuition paye ai angang di tuition su paite aduna top dadi tokloira first di tokodara haina ai wakanda di laye mana adum masana pagani mana pagani adu madi kram tausira tuition hapsira nang ngambra hairaga ai masana try tauraga ngamgani imanang kri supongning wagano nangi mai pakpadi ai tawgani haina madum hairaga lailai Council of Higher Secondary Education Manipur na lauba chahi asige class 12 parkhya da commerce stream da ani suba position takraba Don Bosco Higher Secondary School maramgi mahairoi ngangsanglen haukip makata na Delhi University da Bicom tamduna mahaki punsida charter accountant oiba pami haina phongdorakli ngarang numidang Tom TV ki akhana unaba amada mahak na makata raduna mahak na commerce lorakpa matamda external coaching gi khodong chaba leitabana awaba kaya mayok nakhi
adubu masa mathantana honajaduna punsida mai pakpa ngamgani haibagi aset pathajaba amaga loinana hotnaki haina phongdorakhi. Actually, I should say that I actually did great a lot in my matriculation, and then that too helped me a lot. And I also work hard a lot. I pay my full attention because back in Maram you can not have like external coachings and tuitions, and also all you have to do is prepare hard, and then all you can do is work hard by yourself because we don't have any other external forces to help you. So it depends on yours and then help from your teacher itself. Ngam sanglen haukip el munon dagi Han kolun haukip amadi nyan kotin anigi ahum suba masanu pani ngam sanglen na apun ba mak samnga gi manung da chahum gamar fudara taret phangduna ahum suba position tar khibani mahakpuna subject mari da letter mark phangki ngam sanglen gi apokpa Han kolun na mahaki machanupa ngam sanglen matam pumada topper oiduna lakhi mahakna lairik paba amadi thabak ama tawba matamda thawai haksang yauna tawrakhibani haina apen ba phongdoki. St. Vincent School the class 10 tamlengage da mana St. Vincent School Pamo village da ma school topper sulakpa aduka mathang da Maram college handak ma kano ge ayam thapam sida asi college da amarak ma class topper lakpa asum mathang jeng ba kanda han ai da thaja ba pok pok hoyu phawchum thai Makata ba pau pizadring ida break amatang lauzari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahusadi gi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamnga tha ahum gi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com. China Call. For the first time in the history of satellite television channel in Manipur. Ipa, ima ginam daw kre. Abu nang le ora mama ga tak da jalu khige. China Call. Crime Watch. A mega TV serial based on true stories. Watch every Saturday at 7 p.m. Only on Times of Manipur, Tom TV. Starting from 11th May 2019. Break ki matungda makhata ba pau pizari. India pumbagi oina Council for Indian School Certificate Examination da art stream da ahum suba position laurakibata natana Rajasthan State ki makok oirakrabi lamdam aski mahiroi ningombam tampha chanuda ngasi Manipur Legislative Assembly Speaker Y Khamsana Singjamai Songtham Laikai da leiba ningombam tampha gi mayum da chatuna pukning thogat pagaloina na achamba khudol pot pikre.
Thasigi Mari Amadi Manga Lonaba Ahinda Masakang the Kutlai Pibasina, Hill and Valley Academy Mahiro Sing Tindok Tinjin Tauba, Kamduna, Tamba Maruti Ben Amada Nongmay Round Kea, Kapsinduna among Ata, Toalam Kibagi Todok Puyaning the Pondok Ladunangasi, Lamdam Astan Lady Ben Service Tauriba Singi, Upon Balup Amo Oriba, All Manipur School Student Transporter Association, Nomagi Oiba, Sintalep to Naquakatel to Dim Ground the Wakat Mipam Satakre. Wakat Mipam Aduda, Mahiro Singbu, Putok Pusinta. Dona Ben Service Singda Aki Akang Pibiganu Tungi Yumbire Sing Putok Pusin Tauduna Aikoi Imung Puribani Haina Iba Play Card Sing Tetki Kongzang Aduda Saruk Yakeba Association General Secretary Zimi Tongbramna Tungi Yumbire Sing Putok Pusin Tauduna Aikoi Imung Puribani Kanaguma Karana Makoigi Pandam Pangnanaba Hotnaba the Ben Service Toriba Singbu Awaba Pibiganu Haiba Yauna Wapam Kaya Amusafongdoki VNG education ga mari leina ba podam oibanina education free zone am oihena mohna bada school venju freely movement to bama dakar oibanina ko school ven da ki khang nang hanba school ven da athing ba piba amadi akhoi ngonda makal makha kaya gi aning ba pam ba phongdok pogi posi yaragadi masi handok piu haiba wakhal lon si dang si akhoi sumba akhoi sidin protest pangthok chabane Ziribam district asiki Yamna Maru Oriba Lambi Amo Oriba Jiri Tipaimuk Road Jetty Road Mari Lainaba Authority na Matam Kayadagi Sembidana Labadagi Miyamna JSC Semdana Kongzang Kaya Sangsila Laba Matungda Lambi Asi Semba Horaki Adubu Semba Horm Laba Matung Lambi Semba Amuk Leppadagi Lambi Thingba Yauna Kongzang Kaya Sangsila Laba Matungda Ziribamgi Kalinagarda Laiba Pradip Roy Koba Contractor Asina 0. Ziribam Dagi Jetty Road ki kilometer Mari Rom Sangba Lambi Sembagi Tabak Asi Haukiba Chahi Lisingani Tarani Pangi November Thadagi Tabak Suba Horaki Adubu Tabak Kusu Aduda Pendraba Miam Isel Club Dibong Amadi Lamlen Evergreen Club Babupara Anena JSC Semdona Lambi Semba Mawong Tadaba Amasung Semdana Laibadagi Lambi Thingba Yauna Kongjang Kaya Sangsinki Madugi Tungda JSC Amdi Contractor Pradip Royna Haukebe April Kumapanda Yana Cherol Ama Sign Taunaduna Contractor Masana 0. Dagi kilometer ani faubadi Sahi Asigi Junda Loisinba Aduga Makataba kilometer Mari Faubana Jungi Matungda Suba Hainaki Miamna Hanglibadi Ziribamgi 0. Asida Nung Mayam Tamzinduna Ziribamgi Mayolda Gari Satok Sasin Taubada Hena Awaba Kaya Miam the Piri Maramaduna Nung Sing Asi Atuba Matam the Lautok Panatraga Pazana Matam Chaba Yengduna Tamnanaba Mioi Kayana Fongdorakli. Ojuji Tikadana, Tabuk Suba Horoni and Horokadegi, Nunkras Academy. Like Matai da, Lakum Labak Gari, Tajan Birame, Labak Krama, Machida Machirame, Machida Manachide, Nung Chakara later. Some Nakandana, school Kabangang Singji, Makuna Lakiba, Ngang Sing, Lady Praja, Lekagi, Ngang Sing, Imai Ben Sing, Pipe Sing. Lekum Rexida, Lekum Tajalamina, Nung Mataxida, Lekum Salamina, Nung Takata Churaka, and Nugutala, Nung Salamina, Chabit Loudna, Kumijona, Tumaga, Chapam later, Sendana Kapatana, my Yona Chuna, then Lukam the Chungna, Maduga, Teneriba or Mayamse. Masi Equil, Lengang, Masi Ubum to Yen Kali. Ziribamgi Kunja Ama Oina has Mohena, Jiribamgi Hek Junction Point, Asigi Lambigi Nakal the Nung Mayam Paisinuna Tambire, Masina, Yamna Kudong Chadaba Amadi Apanbo Oire, Atuba Matamda Nung Sing Asi, Saitok Piduna Tambi Haina, Marilenaba Authority Puning Sing Silakli. 0 point da Shoki, Matic Chadam, Kan Irang, the Romadon, the Jixon Panida, Nungi Tada Tambire, Nungi Takabi, the number of the Koji. Gari Chakokaki, Yam Waitava, Yam, no problem, Atu Woman, the Marie, the Votina, Minava, Yivangi Pajama, and Yang from the Tanjari. Ziribamda Pharmacy Pamba Siam Sandra Koba Mioi Amana, Lambi Asinintina Sembidaba Amadi Shoroki Nakal Dukanda. Pamliba sing the Yamna Chauba Awaba Amo Oihale, Nung Sing Asina, Kaptorak Bada Dukan Giming Sel Kaiba Amasung, Upul Hoba Asina, Yamna Awaba Amamatam Queen Dagi directly, Masi Atubada, Loisin Biu Hainasu Fongdorakli. The Pamliba Dukan Mamanga, we carry the glass Kayama Sorok Takin Yam Kaptora Poyawi, Asina Palaga, glass Kaiba Kangdema Kangedu Masuyawi, Aduga. According to Tamba Gadi Sing Kangdema Mamanga lady sing Kadihani Numit Ayuktagi on a Samtoga for a Pota, Min Mari Mangani Sam than a Tambagi type, the Putaka, the Mufun at the Yam and White of a
Manipur Police na lokhalakpa section thorangi saruk ama oina Imphal West District Police Commando amadi Nupi Police ke apun bakangona ngasisu ayuk North AOC Minuthong Jomi Bhila amadi Kekru Bhila ge akoiba mafam singda yumthong khoding de changduna thibo humbagi thabak sathakre sathakiba operation adu da chawrakna nupa nupi miyoi sahum yangkhai wahang pahung chathaki adomoinamak mipha mipun amata yaukhiba leikhide hairi ngarang numidang pung taret rom taba matamda Nambol Police Station gi manung chanba tidim lambi paringi laimaram lamkhaida number thadaba angangba machugi alto car amana khongna chatpa mioi ama thombadagi soktuna CSC Nambolda laikan naraba matung laikan naba ngamdana laikhidraba mioi adogi maming Moirangthem Babu chahi nifu manga apokpa laikhidraba tomba kawi Bishnupur district ki manung chanba ithing mayai laikai dagini thodok aduda chenariba gari amadi driver Nambol Police na fare hairi ngarang None district ki manung chanba longmai part ahomda mai semlingai da mai thajilakpadagi mioi ani mai na chingduna sikhre laibak thiraba thodok aduda laikhidraba mioi ani adu longmai part 3 dagi zendai pau Rongmai chahi kuntragani thoi apukpa longjin amadi thansuigam gonmai sahi taragamapan apokpa laikhidraba mutangai kawi makhoi anina laikhidabagi thodok asi electricity department ge asoibani haina khunjasingna dabi tawbaga loinana maran laibasing chairak pinaba dabi tawbaga loinana asiba haksang lausindana leiri Singnungkok General Headquarter Universal Friendship Organization UFO na sinduna ngarang Singnungkok ta laiba Sanglenda Organization asigi Luching Purel oiramba RK Manisnagi marfugani thoi suba mapok kumon thoram pangthokre thoram aduga mari leina UFO Central Committee ge Secretary General Mairaba Angomna Maitrabak asida atopa miyoi singna landarakpada ngakthok chananaba amadi lamdam asida thokliba crime kaya asibu ngakthok nabagi pandamda lingkhat piramba organization asigi Luching Purel gi mapok kumonga mari leinana pangal thauna nijaba achamba thoram amani haiki International Committee of Red Cross amasung Indian Red Cross Society New Delhi na support torga Indian Red Cross Society Manipur branch ki senthang makhada Indian Red Cross Society IRCS Thobal branch na sinduna malemgi mapham kaya da pangthoknariba World Red Cross amasung Red Cross and Day lisingni taramapan gi palan thoram ngarang Thobal okramda leiba Paradise English School da pangthokre What do you love about Red Cross haiba team da pangthokiba thoram aduda IRSC Thobal branch amadi managing committee gi vice president Dr. KSIS Manglem Singha Paradise English School gi boarding gi superintendent E Sanajauba aduga IRCS Thobal branch ki vice chairman TS Deven amadi secretary K Sadanandana athoiba lengbirakpa oina saruk yakhi thoram adugi saruk amu oina mithunglen singna luchingduna saruk Yabiriba singda laikhidraba Red Cross po haudok lamba Jin Henry Dunat ki photo da haikat laikat tamduna ikai khumdabu utki loinana akhang haikiyana Red Cross amasung Red Crescent gi matang da wafam kaya sugaina thamki ngarang Odisha gi Korapur district da security force ka khut thoknabagi thaudok ta Maoist ki nupi lanmi ahum yauna manga hatkre Faduna Police Station Paduna ngakpigani Padua Police Station gi manung channa laiba umangda Special Operation Group amadi District Voluntary Force ki apunba kangbono operation sathaba matamda mafam aduda leiramba Maoist ki lanmi singna nongmai kapsinduna haurakpadagi maikai animakta khut thoknabagi thodok adu thokhibani hairi khut thoknabagi thodok adu loiraba matung mafam adugi akoibada thibo humbagi thabak sathabada Maoist ki lanmi mangagi asiba haksang phangba ngambaga loinana khutlai kya su phangba ngamki hairi ngarang ayuk nongpok thangba Pakistan gi Kotlakpat Vegetable market ta bom pokhai bagi thodok adu da laikhidraba migi masing kunga taruk sukhibaga loinana asokpa Migi masingna yangkhai ga taruk yaukre hauzik phawada bom pokhai hankhibagi thodok adu kanaga malup amatana claim tawrakpa leitri lenga ki maikai dagi thodok adu bu haksinna lawbaga loinana akan mamong da thizin humjin bagi thabak chathari hauzik phawada thodok adu matau karamna thokhibano haibagi khudam kharadi CCTV camera da phangbangam le hairi ngase ayuk phongkhiba pause singi maroiba pausing amuktang punna khangminasi
lamjingba times kosemna loba SSSLC exam lauthokre sada 1.9 pass tawre UPSC exam thaba pamle Michael Atom aigi punsida scientist oininge Librada administrative line da changninge Berlin charter accountant ama oininge Roberto Sangai Express 12 exam haidokre chada 1.9 pass tawre Nando Michel ni haina lauthoknaba court na khangan kre fal lauthokringai mamangi wathok loisilu desam special team sing sem kre ngasidagi hida kap thokba hauragani pokna form singdadam gi valve semba hobudagi paraga numit kunidi miam da ising piroi dori ising manghan biganu ising likna sizinabiu PK Hawkip awang nongpokta amuk hana regional political force lakbangam loi biren Mathangi citizenship bill putorakpada Modi gi government awang nongpok soktanaba khanabigani Kosem na logba class 12 ki parikha haidokre mamang sahidagi chada 3.9 hengatna mahiroi sing mai pakre ningombam tamfana India gi ahum suba amasung Rajasthan gi ahanba position tarakle Naharol gi thogdang 12 ki parikha gi exam mamang sahidagi percentage hengatna chada 9.9 gi changda pass tawre School college taruk mahiroi amata pass tawba ngamdana nil chatkre Minister Syam Kumar Yauna Khairamban Kaithel gi amot pasing sengkre Management plan ta Fatahauti Singh thadaba hokre IAS oiba pami Melody Balako terror strike ta lekidaba sing losinaba JEM na imung manungda threaten tawke Italian journalist Sana thaknaba manama sing haira yoliba sing na tengbang biduna makhal kya gi laina dina dagi kanminasi Brojendro Khaba Huyen Lan Pau Kosem na loba higher secondary examination 2018 gi fal lauthokre pass tawbagi sang haukiba sahi ani dagi handak na hele science stream dadi lenga ki school amata position loba ngamdre KCP nando proclaim offender ni lauthoknaba court na thabak lokhatkre science arts amasung commerce stream gi topper singna kari pamli amasung kari hairi IAS officer oiduna miam gi thabak tawba pami Michael Ban blockade na mahi masing tambada akaiba yamna pi Livrada Civil servant ama oina thabak tawba pami Berlin Chartered accountant ama oina thabak tawba pami Roberto Sharma Sana leiba Kosem na loba class 12 exam gi phal lauthokre science stream gi oina lenga ki school amata position yaudre divider de yungba Unipol holding sing lauthokpa hokre Ishel Express Class 12 ki exam haidokre government school dagi tongan by stream da topper manga yaurokle Delhi University da tamduna UPSC exam thaduna IAS ama oigani Michael Atom scientist oiba pami Livrada Ireiba sahi asigi 12 parikha gi phal lauthokre commerce amasung arts stream da lenga ki mahiroi position da yaudre pambi singbu mangan ta anwa fall army wam thengnanaba joint action team ahum semkre bom pokai hanbada senaba sing lengak na serak piu Loisilakpada maroiba pau amuk hana pizari. Imphal City manungi maru oiba lambi singda paiduna lairiba phatta haudi singdagi thorakpa apum asagi manamna miyoibagi haksangda so lakadra haibagi chignaba laire. Puwariga sagon naraklaba khongnang ani karake khongnang pambi lengak na chawkat thaurangi mingda yanthat khraba matung Manipur gi ningthau laisemba sana jawbana mafam adumaktada sana khongnang pambi ani thakre Imphal West District Police na niyom gi wangmada makhol hoba silencer pansinba gari masa sing phagat pa haukibaga loinana silencer sing lokthok hankre Amadi state asigi amatangai raba iroi sembada lairiba zoological garden hena pakthok chakthok nanaba lengaki akhanaba miyeng mathau tari Hauzikidi Times of Manipur na pizaba nungthilgi pau matang sa loisinjare ahenba pau galonena numidang pung mapal dang uphangbigani